ꯈꯨꯡꯒꯪ ꯑꯃꯗ ꯅꯤꯡꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯡꯁꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ. ꯅꯨꯡꯁꯤ, ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ? ꯀꯅꯥꯒꯤꯁꯨ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕ ꯁꯨꯞꯅꯇꯒꯤ ꯆꯤꯛꯂꯥꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ. ꯌꯥꯝ ꯐꯖꯩꯌꯦ. ꯑꯗꯣ ꯇꯥꯅꯤꯡꯊꯦꯝ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯕ. ꯍꯥꯏꯌꯣ. ꯀꯩ ꯋꯥꯅꯣ? ꯅꯪ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏ ꯇꯥꯔꯗꯣꯏꯅꯤ. ꯑꯩꯁꯦ ꯅꯨꯡꯁꯤ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯋꯥꯅꯣ? ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯑꯩ ꯏꯆꯦꯅ ꯇꯧꯔꯤꯗꯨꯕꯣ. ꯇꯥꯅꯤꯡꯊꯦꯝ, ꯑꯩ ꯃꯃꯥ ꯑꯣꯏꯗꯣꯔꯦ. ꯇꯥꯅꯤꯡꯊꯦꯝ. ꯈꯔꯦ, ꯅꯪ ꯃꯃꯥ ꯑꯣꯏꯗꯣꯔꯕ? ꯅꯨꯡꯁꯤ, ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯑꯣꯏꯅ ꯈꯪꯉꯒ. ꯅꯨꯡꯁꯤ, ꯅꯪ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯣ. ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯣ. ꯑꯩ ꯄꯩꯁꯥ ꯄꯤꯒꯦꯕ. ꯑꯩ ꯉꯝꯂꯣꯏ. ꯑꯩ ꯃꯗꯨ ꯁꯨꯡꯉꯝ ꯉꯝꯂꯣꯏ. ꯅꯪ ꯃꯁꯤ ꯊꯣꯛꯀꯅꯤ ꯈꯪꯗꯕ꯭ꯔꯣ? ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯅꯪ ꯀꯥꯎꯔꯕꯣ? ꯇꯥꯅꯤꯡꯊꯦꯝ? ꯅꯨꯡꯁꯤ, ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯎꯅꯨ. ꯍꯧꯈ꯭ꯔꯦ. ꯅꯤꯡꯁꯤꯡꯂꯒ ꯀꯩ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯄꯨꯊꯣꯛꯇꯕ ꯌꯥꯗꯕꯅꯦ ꯇꯥꯅꯤꯡꯊꯦꯝ. ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯒꯦ? ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯅ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯃꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯤꯕꯁꯦ? ꯇꯥꯅꯤꯡꯊꯦꯝ, ꯉꯁꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯔꯣ. ꯑꯩ ꯃꯤꯅꯣꯡ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯂꯣꯏꯌꯦ. ꯇꯥꯅꯤꯡꯊꯦꯝ. ꯅꯨꯡꯁꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯣ. ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯣ. ꯍꯧꯖꯤꯛ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯃꯇꯧ ꯀꯔꯝꯅ ꯄꯨꯒꯗꯣꯔꯤꯕꯅꯣ? ꯃꯤꯒꯤ ꯃꯤꯅꯣꯡ ꯃꯩꯁꯥꯗꯣ ꯐꯪꯗꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯣ. ꯇꯥꯅꯤꯡꯊꯦꯝ, ꯑꯩ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏꯌꯦ. ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯊꯋꯥꯏ ꯃꯆꯥꯁꯦ ꯑꯩ ꯂꯦꯝꯅ ꯃꯥꯡꯍꯟꯈꯤꯕ ꯑꯩ ꯉꯝꯂꯣꯏꯌꯦ ꯇꯥꯅꯤꯡꯊꯦꯝ. ꯑꯩ ꯉꯝꯂꯣꯏꯌꯦ. ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯐꯔꯦ, ꯉꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯇꯥꯕꯅꯤ. ꯅꯪꯁꯨ ꯅꯪꯊꯣꯛꯄ, ꯑꯩꯁꯨ ꯑꯩ ꯊꯣꯛꯄ, ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯇꯥꯕ. ꯇꯥꯅꯤꯡꯊꯦꯝ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯌꯨꯕ. ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ, ꯑꯩꯒꯤ ꯋꯥ ꯏꯜꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯈꯤꯕ ꯇꯥꯕ. ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯗ ꯑꯩ ꯆꯦꯟꯅꯍꯜꯂꯛꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯅꯤꯡꯊꯦꯝ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ. ꯃꯇꯝꯗꯨꯗ ꯈꯪꯂꯛꯀꯅꯤ. ꯉꯁꯤꯗꯒꯤ ꯃꯤꯀꯨꯞꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯂꯣꯏꯅꯔꯕꯅꯤ. ꯆꯠꯈ꯭ꯔꯣ. ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯗ ꯑꯩꯅ ꯄꯪꯊꯈꯤꯕ, ꯅꯪꯒꯤ ꯁꯔꯧꯂꯥꯡꯗ ꯑꯩꯕꯨ ꯊꯣꯛꯍꯟꯈꯤꯕ, ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ, ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏ ꯐꯗꯕꯤꯒꯨꯝ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ. ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯦꯠꯂꯣꯏ. ꯑꯩꯒꯤ ꯁꯛꯁꯦ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯂꯔꯣꯏ. ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯗ꯭ꯔꯤꯕ ꯏꯆꯥꯁꯦ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯍꯟꯗꯨꯅ ꯇꯥꯏꯕꯪꯒꯤ ꯐꯖꯕ ꯎꯍꯟꯒꯅꯤ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯍꯜꯂꯣꯏ. ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯈꯤꯕꯅ ꯅꯨꯡꯁꯤꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈꯤ. ꯅꯤꯡꯊꯦꯝꯗ ꯍꯥꯏꯖꯈꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅꯗꯤ ꯅꯨꯡꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯈꯤ. ꯅꯨꯡꯁꯤꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌా ꯈꯥꯡꯗꯨꯅ ꯍꯤꯡꯈꯤ. ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯃꯍꯥꯛꯇꯤ ꯈꯨꯟ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯈꯤ. ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯌꯥꯗꯕꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ 13 ꯍꯧꯈ꯭ꯔꯦ. ꯑꯕꯨꯡꯉꯣ, ꯏꯆꯥ ꯊꯣꯏ,
ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯑꯣ, ꯏꯆꯥ ꯁ꯭ꯀꯨꯜ ꯊꯦꯡꯉꯅꯤꯌꯦ. ꯍꯣꯏ ꯏꯃꯥ. ꯗꯣ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ. ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯏꯆꯦ ꯊꯥꯖꯗꯣ ꯃꯥꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕ. ꯑꯗꯣ ꯇꯥꯛꯍꯟꯒꯦꯀꯣ ꯏꯃꯥ. ꯏꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯝꯕꯅ ꯏꯆꯥꯕꯨ ꯇꯨꯏꯁꯟ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦ. ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯦ. ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯒ ꯑꯦꯛꯖꯥꯝ ꯊꯥꯗꯣꯔꯤ. ꯑꯗꯨꯕꯨ 이차디 이마 나짜 그리스도 칸디 이마 나짜 깐나 혼아가니 마닝게 이제 타자나수 아이비 누시비바기 라이크 딱비기도이시디 이제가 따나라가 아이 마이 박나바 깐나 혼아가니 이마 아이기디 그리스도 칸그누세 아이나네 아이기 마이 담바기디 산 혼아자게바 이마고 이마부 그리 하이바노 이마기 이붕호 이마 야레바 세 또로 아이 스쿨 ꯆꯠꯅꯕ ꯇꯧꯔꯒꯦꯕ ꯌꯥꯔꯦꯁꯦ ꯑꯩ ꯊꯦꯡꯉꯦꯕ ꯑꯁꯨꯝꯅ ꯅꯨꯡꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏ ꯃꯍꯥꯛ ꯀ꯭ꯂꯥꯁ 12ꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯅꯨꯡꯁꯤꯅ ꯁꯦꯟ ꯄꯥꯏꯗꯕꯅ ꯃꯆꯥꯕꯨ ꯕꯣꯔꯗꯤꯡꯗ ꯊꯝꯕ ꯉꯝꯗꯦ ꯂꯩꯀꯥꯏ ꯃꯆꯦ ꯊꯣꯛꯄ ꯊꯥꯖꯅ ꯊꯣꯏꯊꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯅꯨꯡꯁꯤꯕꯨ ꯂꯩꯕ꯭ꯔꯣ ꯍꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯩꯃꯥ 이제 ꯊꯥꯔꯦ ꯍꯩꯃꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯕꯅꯣ ꯊꯥꯖꯗꯅ ꯅꯅꯥꯎꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯁꯦ ꯀꯥꯈꯠꯂꯛꯑꯣ 이제 ꯁꯤꯗ ꯐꯝꯃꯣ ꯀꯔꯤ ꯆꯥꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯌꯥꯔꯦ ꯁꯤꯗ ꯐꯝꯂꯒꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯅꯆꯦ ꯀꯩꯝꯇꯒ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯩꯝ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯁꯦꯟꯅꯨꯔꯅꯨꯁꯦ ꯋꯥꯔꯤ ꯗꯨꯝ ꯁꯥꯁꯤ ꯑꯗꯨꯗꯤ ꯏꯆꯦ ꯆꯥꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯀꯩ ꯋꯥꯅꯣ ꯏꯆꯦꯅ ꯇꯝꯅꯦ ꯍꯥꯏꯅ ꯍꯔꯥꯎ ꯂꯥꯛꯏꯁꯤꯕꯣ ꯅꯨꯡꯁꯤ ꯏꯆꯦꯅ ꯄꯥꯎꯁꯦ ꯇꯝꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯏꯆꯦꯕꯨ ꯈꯪꯍꯜꯂꯣ ꯋꯥꯔꯤꯗꯨꯒ ꯃꯔꯤꯗꯤ ꯂꯩꯅꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯗꯣ ꯂꯤꯔꯕ ꯃꯇꯨꯡ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯗꯧꯔꯤꯕ ꯋꯥꯅꯤ 이제 ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩ ꯅꯤꯡꯁꯤꯡꯅꯤꯡꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯅꯨꯡꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯋꯥꯈꯜ ꯍꯟꯊꯔꯤꯕꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯅꯨ 이제 ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯡꯃ ꯊꯥꯅꯤꯡꯊꯦꯝ ꯑꯩꯈꯣꯏ ꯑꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯌꯥꯎꯕ ꯆꯠꯈꯤ ꯀꯨꯏꯅꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯝꯅ ꯂꯥꯞꯄꯅꯤꯅ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯈꯤ ꯏꯕꯥꯅꯤ ꯆꯣꯠꯄꯗꯒꯤ ꯅꯣꯡ ꯄꯥꯊꯕ ꯉꯥꯏꯕ ꯑꯣꯏꯅ ꯂꯧꯕꯨꯛ ꯃꯌꯥꯗ ꯁꯥꯕ ꯁꯪ ꯃꯆꯥ ꯑꯃ ꯎꯔꯛꯈꯤ ꯃꯇꯝꯗꯨꯗ ꯊꯥꯅꯤꯡꯊꯦꯝꯅ ꯅꯣꯡꯁꯤ ꯌꯥꯝ ꯀꯜꯂꯤ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯔꯁꯤ ꯍꯥꯏꯈꯤ ꯉꯥꯏꯍꯥꯛ ꯁꯪ ꯃꯅꯨꯡꯗ ꯅꯣꯡ ꯄꯥꯊꯕ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯊꯥꯅꯤꯡꯊꯦꯝꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯂꯧꯕꯤꯈꯤ ꯑꯩꯅ ꯍꯥꯏꯈꯤ ꯑꯩ ꯌꯨꯝ ꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕ ꯏꯆꯦ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯕꯤꯔꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯦꯝꯗꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯊꯝꯕꯤꯔꯝꯈꯤ ꯅꯨꯡꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯏꯁꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈꯤ ꯑꯩ ꯆꯤꯡꯅꯕ ꯄꯣꯛꯈꯤ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡ ꯀꯤꯕꯅ ꯑꯩ ꯃꯈꯣꯏ ꯈꯪꯗꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝꯗꯤ ꯅꯣꯡꯃ ꯆꯠꯈꯤꯕꯅ ꯑꯩ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯈꯤ ꯑꯩꯅ ꯊꯥꯅꯤꯡꯊꯦꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯇꯥꯕꯤꯔꯔꯣꯏ ꯈꯟꯅ ꯂꯩꯈ꯭ꯔꯕ ꯑꯩ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯀꯅꯥꯕꯨ ꯐꯥꯎꯂꯛꯇꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯈꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯏꯊꯟꯇ ꯈꯥꯡꯖꯧ ꯍꯥꯏꯅ ꯊꯝꯕꯤꯔꯝꯈꯤ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯏꯆꯦ ꯅꯅꯥꯎꯁꯦ ꯌꯥꯝ ꯋꯥꯈꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤ ꯃꯇꯝꯗꯨꯗꯒꯤ
ꯃꯐꯝꯁꯤꯗ ꯑꯩ ꯃꯤꯔꯣꯠ ꯑꯣꯏꯅ ꯍꯤꯡꯂꯤꯌꯦ꯫ ꯌꯥꯔꯦꯁꯦ ꯅꯨꯡꯁꯤ, ꯍꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯅꯆꯥꯁꯨ ꯄꯥꯈꯪ ꯐꯥꯔꯦ, ꯅꯪꯒꯤꯗꯃꯛ ꯅꯆꯥ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯛꯂꯕꯅꯤ ꯅꯨꯡꯁꯤ, ꯅꯨꯡꯉꯥꯏꯕꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯏꯆꯦ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯍꯣꯏ, ꯑꯩꯒꯤ ꯏꯆꯥ ꯆꯥꯎꯔꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯛꯂꯅꯤ꯫ ꯏꯃꯥ, ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯦꯗ ꯑꯩꯗꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯞꯂꯨꯔꯕꯁꯨ ꯅꯪꯒꯤ ꯅꯆꯥꯅ ꯑꯦꯛꯖꯥꯝꯗ ꯃꯌꯥꯝꯗꯒꯤ ꯃꯤꯀꯣꯛ ꯊꯣꯡꯂꯦ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯗꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯍꯔꯥꯎꯕꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ꯫ ꯏꯆꯥꯅ ꯃꯀꯣꯛ ꯊꯣꯡꯕꯒꯤ ꯄꯥꯎ ꯂꯥꯛꯄꯁꯦ꯫ ꯑꯗꯣ ꯉꯥꯏꯈꯣ ꯏꯆꯦ, ꯅꯅꯥꯎꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯗꯕ ꯋꯥ ꯍꯥꯏꯒꯅꯤꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯅꯪꯒ ꯃꯔꯤ ꯂꯩꯅꯈꯤ ꯍꯥꯏꯕ ꯅꯤꯡꯊꯦꯝꯗꯣ ꯋꯥꯔꯤꯁꯦ ꯏꯟꯗꯣꯝꯆꯥ ꯊꯣꯛꯄ ꯑꯃꯅ ꯇꯝꯂꯛꯄꯅꯤ꯫ ꯅꯪꯒꯤ ꯂꯩꯐꯝ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯗꯤ, ꯅꯪꯕꯨꯁꯨ ꯃꯨꯟꯅ ꯈꯪꯉꯤ ꯍꯥꯏ꯫ ꯅꯤꯡꯊꯦꯝꯗꯣ ꯌꯨꯝꯕꯥꯟ ꯀꯥꯏꯔꯕ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦ ꯍꯥꯏ꯫ ꯂꯩꯀꯥꯏꯗꯨꯗ ꯅꯪ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯥꯜꯂꯦ꯫ ꯃꯔꯝꯁꯤꯗ ꯅꯨꯄꯤꯗꯨ ꯆꯦꯟꯈꯤꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯈꯜꯂꯛ ꯄꯦꯟꯅ ꯁꯣꯟꯅꯩ ꯍꯥꯏ꯫ ꯏꯀꯥꯏꯕ ꯅꯪꯂꯦ ꯍꯥꯏꯔꯤꯌꯦ, ꯑꯩꯗꯤꯅꯦ ꯄꯦꯜꯂꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯗꯣ ꯐꯔꯣꯏꯗꯣꯔꯤꯕ ꯃꯤꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯑꯃꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯊꯣꯏꯊꯣꯏ ꯑꯃꯗꯤ ꯃꯃꯥ ꯅꯨꯡꯁꯤ ꯊꯣꯏꯊꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯈꯤ꯫ ꯁꯥꯔ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯅꯪꯒꯤ ꯏꯃꯥ ꯅꯨꯡꯁꯤ? ꯁꯥꯔ, ꯑꯩꯒꯤ ꯏꯃꯥꯒ ꯈꯪꯅꯕꯤꯕ꯭ꯔꯣ? ꯍꯣꯏ, ꯈꯪꯅꯩꯌꯦ꯫ ꯅꯪꯒꯤ ꯏꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯁꯛꯅꯤ꯫ ꯏꯃꯥꯒꯤ ꯊꯣꯏ, ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯦ꯫ ꯃꯐꯝꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯁꯥꯔꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ? ꯁꯥꯔꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ, ꯑꯩꯒꯤꯗꯃꯛ ꯌꯥꯝ ꯍꯣꯠꯅꯕꯤꯕꯅꯤ꯫ ꯑꯩꯅ ꯏꯃꯥꯗ ꯇꯥꯛꯊꯣꯛꯇꯕꯅꯤ꯫ ꯑꯩꯅ ꯁ꯭ꯀꯨꯜ ꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯂꯤꯗꯣ ꯁꯥꯔꯅ ꯑꯩꯕꯨ ꯁꯕꯖꯦꯛ ꯈꯨꯗꯤꯡ ꯁꯥꯔꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯤꯅꯤ ꯏꯃꯥ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯐꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎ ꯆꯣꯟꯊꯅ ꯂꯩꯅꯤꯡꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯇꯧꯔꯤꯕꯗꯨꯗꯤ ꯃꯄꯥꯞ ꯀꯣꯛꯅꯕ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄꯥꯞ ꯀꯣꯛꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯡꯁꯤ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯒꯤ ꯅꯈꯣꯡ ꯀꯣꯜꯂꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯨꯡꯁꯤ꯫ ꯉꯥꯛꯄꯤꯕ? ꯑꯩꯅ ꯅꯪꯁꯦ ꯅꯈꯧ ꯄꯧꯅ ꯉꯥꯡꯈꯤꯕꯗꯥꯏ꯫ ꯆꯩꯅꯥ ꯀꯌꯥ ꯏꯐꯝꯗ ꯄꯤꯔꯝꯂꯒ ꯅꯃꯥꯏ ꯂꯩꯈꯤꯕ ꯍꯧꯖꯤꯛꯅ ꯅꯇꯣꯝꯗ ꯍꯤꯡꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕ? ꯅꯨꯡꯁꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯨꯡꯁꯤ꯫ ꯅꯨꯄꯥ ꯅꯈꯣꯏꯁꯦ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯇꯔꯨ ꯇꯔꯨꯅ ꯍꯤꯡꯂꯤꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯅꯣꯏꯅ ꯑꯃꯛꯄ ꯀꯥꯂꯤ ꯇꯩꯁꯤꯟꯕꯤꯕꯅꯤ꯫ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯄꯥ ꯅꯈꯣꯏꯕꯨ ꯃꯥꯡꯍꯜꯂꯝꯕ ꯅꯠꯇꯤꯌꯦ꯫ ꯅꯨꯄꯥ ꯅꯈꯣꯏꯇꯅ ꯅꯨꯄꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯕꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯊꯣꯏꯊꯣꯏꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯃꯥꯅ ꯃꯄꯥ ꯃꯁꯛ ꯇꯥꯛꯄꯤꯌꯨ ꯊꯣꯏꯊꯣꯏꯅ ꯍꯥꯏꯕꯗ ꯇꯥꯛꯄꯤꯈꯤꯗꯕꯗꯨ ꯊꯣꯏꯊꯣꯏ ꯍꯧꯖꯤꯛꯇ ꯈꯜꯂꯛꯏ꯫ ꯅꯤꯡꯊꯦꯝꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯔꯤꯕ ꯃꯌꯥꯝꯁꯦ? ꯏꯃꯥ, ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯆꯨꯝꯂꯤꯕꯔꯥ? ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯃꯥꯅꯤ, ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯄꯥꯕꯨꯡꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯪꯒꯤ ꯄꯥꯕꯨꯡꯅꯤ꯫ ꯅꯪꯕꯨ ꯏꯃꯥꯒꯤ ꯁꯤꯌꯣꯝ ꯅꯨꯡꯁꯤꯗ ꯃꯃꯤ ꯇꯝꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯒꯤ ꯅꯪꯕꯨ ꯑꯃꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯅꯪꯕꯨ ꯇꯧꯁꯤꯟꯅꯕ ꯃꯤꯅꯨꯡꯁꯤ
ꯄꯅꯤ ꯃꯥ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ ꯏꯃꯥꯕꯨ ꯃꯐꯝꯁꯤꯗ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯅꯍꯥꯛꯇꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯏꯄꯥꯅꯤ ꯍꯥꯏꯔꯤꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯏꯃꯥꯕꯨ ꯃꯤꯅꯣꯛ ꯃꯩꯁꯥ ꯐꯪꯍꯜꯂꯤꯕ ꯅꯍꯥꯛꯇꯤ ꯑꯩꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯏꯃꯥ ꯑꯩ ꯏꯃꯥ ꯑꯃꯗꯤ ꯏꯃꯥꯕꯣꯛ ꯊꯥꯔꯤꯛ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯏ ꯑꯗꯨꯕꯨ ꯑꯩ ꯆꯤꯡꯅꯕꯗꯤ ꯄꯣꯛꯈꯤ ꯇꯁꯦꯡꯕ ꯋꯥꯔꯤꯗꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯏꯄꯥꯒꯤ ꯊꯣꯏꯊꯣꯏ ꯏꯄꯥꯕꯨ ꯅꯃꯥꯅ ꯆꯥꯅ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯈꯣ ꯏꯄꯥ ꯅꯃꯥꯅ ꯆꯥꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯄꯥꯒꯤ ꯊꯣꯏ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯥꯎꯔꯛꯇꯨꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗ ꯉꯥꯛꯄꯤꯅꯕ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏ ꯃꯃꯥ ꯃꯆꯥꯅ ꯉꯥꯛꯄꯤꯈꯤꯗꯦ ꯃꯔꯝꯗꯤ ꯅꯤꯡꯊꯦꯝꯅ ꯅꯨꯡꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯈꯤ ꯊꯣꯏꯊꯣꯏꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯔꯥꯅ ꯅꯄꯣꯠ ꯐꯥꯔꯕ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯑꯩꯒꯤ ꯏꯃꯥꯅ ꯀꯌꯥꯗ ꯋꯥꯖꯔꯛꯄ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥ ꯑꯩ ꯆꯥꯎꯔꯦ ꯏꯃꯥꯒꯤ ꯃꯊꯋꯥꯏ ꯁꯣꯛꯅꯕ ꯊꯕꯛ ꯑꯃꯠꯇ ꯃꯆꯥ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯗꯕ ꯂꯩꯇꯦ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯏꯄꯥ ꯍꯥꯏꯅ ꯀꯧꯔꯣꯏ ꯅꯪ ꯍꯥꯏꯅ ꯀꯧꯒꯅꯤ ꯅꯨꯡꯁꯤꯒꯤ ꯃꯆꯥ ꯇꯣꯝꯄꯣꯛ ꯑꯩꯅ ꯅꯪꯕꯨꯗꯤ ꯉꯥꯛꯄꯤꯕ ꯑꯣꯏꯊꯣꯛꯂꯣꯏ ꯃꯆꯥ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯍꯩꯇꯕ ꯃꯤꯔꯥꯏꯕ ꯉꯝꯕ ꯅꯪꯁꯦ ꯏꯃꯥ ꯏꯆꯥꯒꯤ ꯃꯤꯃꯥꯡꯗ ꯂꯦꯞꯇꯕ ꯑꯣꯏꯌꯨ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯑꯩ ꯂꯩꯔꯤ ꯏꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯜꯂꯣꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯍꯥꯏꯖꯈꯤ ꯇꯥꯅꯤꯡꯊꯦꯝ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯈꯤ ꯑꯩ ꯀꯌꯥꯗ ꯋꯥꯅ ꯍꯤꯡꯈꯤꯕ ꯑꯍꯦꯟꯕꯇ ꯄꯥꯝꯕ ꯅꯪꯗꯤ ꯅꯗꯣꯝ ꯅꯊꯟꯇ ꯍꯤꯡꯖꯧ ꯑꯁꯨꯝꯅ ꯊꯣꯏꯊꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯃꯥ ꯃꯆꯥ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯍꯤꯡꯈꯤꯔꯝꯃꯤ